ꯍꯥꯟꯅ ꯖꯨꯝꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯟꯕꯗꯣ ꯂꯩꯔꯤꯉꯩꯗꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯛꯅꯕꯅꯤ ꯈꯔꯁꯨꯅꯦ ꯈꯔ ꯑꯗꯨꯝ ꯐꯔꯝꯃꯤꯅ ꯃꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯣꯝꯗ ꯍꯣꯡꯗꯣꯔꯛꯄꯗꯩꯅꯤ ꯏꯇꯣꯞ ꯇꯣꯞꯇꯣ ꯂꯥꯞꯊꯣꯛꯈꯤꯅ ꯃꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯊꯣꯛꯈ꯭ꯔꯦ ꯂꯥꯞꯊꯣꯔꯛꯑꯦ ꯑꯗꯣ ꯃꯣꯏ ꯁꯣꯝꯗ ꯁꯥꯡꯉꯩꯗ ꯆꯠꯈ꯭ꯔꯕ ꯏꯃꯥ ꯃꯣꯏ ꯌꯨꯝ ꯁꯣꯝꯗ ꯍꯣꯡꯗꯣꯛꯉꯩꯗꯤ ꯂꯥꯛꯑ ꯆꯠꯈ꯭ꯔꯕꯣ ꯃꯊꯣꯟ ꯃꯊꯣꯟꯒꯗꯤ ꯌꯥꯝ ꯁꯥꯔꯝꯃꯤꯗ ꯃꯣꯏ ꯑꯅꯤꯃꯛ ꯁꯝꯕꯟ ꯅꯨꯡꯕꯟ ꯈꯥꯗꯣꯔꯤ ꯀꯩꯅꯣ ꯑꯆꯥꯏ ꯑꯇꯨ ꯃꯌꯥꯝ ꯂꯣꯏꯁꯟꯗꯣꯔꯤ ꯍꯥꯏꯅ ꯅꯍꯥꯟ ꯅꯣꯡꯃꯩ ꯆꯠꯂꯨꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯃꯤ ꯑꯃ ꯊꯥꯔꯛꯀꯦ ꯃꯌꯥꯡ ꯑꯃ ꯅꯣꯏ ꯄꯩꯁꯥꯗꯣ ꯄꯤꯔꯒ ꯅꯦꯛꯄ ꯀꯩꯀꯩ ꯁꯨꯝ ꯁꯨꯍꯜꯂꯨ ꯍꯥꯏꯅ ꯊꯥꯈꯤꯕ ꯅꯣꯡꯃꯈꯛ ꯁꯨꯍꯜꯂꯒ ꯀꯣꯟ ꯁꯨꯍꯜꯂꯅ ꯊꯥꯗꯣꯔꯛꯑꯦ ꯀꯨꯞꯄꯤ ꯍꯤꯡꯁꯥꯞꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯨꯒꯤ ꯃꯆꯥꯅꯤꯅꯦ ꯈꯪꯉꯕꯣ ꯆꯦꯛꯁꯤꯜꯂꯣꯏꯗꯕ ꯆꯦꯛꯁꯤꯟꯕ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯄꯥꯃꯨꯒꯤꯃꯥꯏꯅ ꯑꯗꯨꯝ ꯁꯤꯔꯒꯗꯤ ꯑꯜꯃꯥꯔꯤꯗꯨꯒ ꯃꯥꯒꯤ ꯂꯩꯔꯝꯃꯤꯕ ꯈꯨꯗꯩ ꯃꯌꯥꯝꯒ ꯈꯨꯗꯩꯗꯣ ꯁꯦꯒꯥꯏꯔꯁꯨ ꯗꯣꯟꯖꯤꯗ ꯄꯨꯔꯒ ꯑꯃꯨꯛ ꯇꯥꯏꯁꯜꯂ ꯁꯦꯠꯆꯟꯂꯒ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯇꯧꯔꯝꯃꯤꯗꯣ ꯈꯪꯗꯦ ꯌꯥꯝ ꯈꯨꯗꯩ ꯐꯤꯔꯣꯜ ꯂꯩꯔꯝꯒꯅꯦ ꯁꯤꯔꯀꯥꯟꯗ ꯄꯥꯝꯃꯨꯗꯅ ꯄꯥꯝꯃꯨꯏꯑꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕꯩ ꯑꯎꯟꯄꯣꯠꯀꯗꯣ ꯏꯇꯩ ꯈꯨꯖꯥꯏꯒ ꯀꯔꯤꯒ ꯕꯥꯜꯇꯤꯒꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯃꯅꯤꯄꯨꯔ ꯊꯣꯛ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯃꯤ ꯑꯅꯤ ꯂꯩꯁꯜꯂ ꯊꯝꯃꯝꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤ ꯍꯥꯟꯅ ꯌꯥꯝ ꯊꯣꯛꯂꯛꯑꯝꯃꯦꯕ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯃꯅꯤꯄꯨꯔꯗ ꯆꯍꯤꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯂꯥꯛꯑꯝꯃꯦ ꯍꯜꯂꯣ ꯑꯕꯦ ꯍꯜꯂꯛꯑꯦ ꯅꯪ ꯂꯥꯛꯇꯣꯏꯔꯣ ꯅꯪ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯂꯩꯔꯕꯣ ꯂꯩꯗ꯭ꯔꯤꯕꯣ ꯑꯣ ꯑꯩꯁꯨ ꯕꯖꯥꯔ ꯌꯧꯔꯛꯑꯦ ꯑꯗꯣ ꯅꯪ ꯀ꯭ꯋꯥꯊꯦꯝꯕꯨ ꯌꯧꯔꯛꯈꯤꯗꯣ ꯌꯧꯔꯛꯑꯣꯏꯗ꯭ꯔꯣ ꯕꯖꯥꯔꯗ ꯌꯨꯝ ꯌꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯅꯪ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯑꯥ ꯌꯦꯡꯉꯒꯦ ꯄꯣꯠ ꯅꯣꯏ ꯑꯍꯨꯝ ꯁꯨꯗꯤ ꯅꯣꯏ ꯑꯗꯨꯝ ꯂꯩꯔꯣ ꯀꯩꯅꯣ ꯆꯦꯡꯐꯨ ꯑꯃ ꯍꯥꯟꯅ ꯂꯩꯔꯣ ꯑꯗꯒꯤ ꯌꯦꯡꯉꯒꯦ ꯕꯖꯥꯔ ꯂꯩꯔ ꯂꯥꯛꯑꯣꯏꯅ ꯄꯣꯠ ꯆꯩ ꯍꯧꯗꯦꯕ ꯉꯁꯤꯁꯦ ꯅꯪꯁꯦ ꯄꯨꯝꯅꯃꯛꯇ ꯆꯦꯟꯅꯗꯣꯔꯦ ꯍꯥꯏꯕ
때 좀 그래 여기죠. BJP itu Kali ofis na bisa. BJP BJP. Kali ofis na. और ज्यादा रहता पार्टी पार्टी दो Party office la. पार्टी ऑफिस में खिलाड़ी करता हूँยังไม่ทำผ่าน 아,
ꯆꯠꯈꯤꯕꯅꯤ ꯂꯩꯇꯦ ꯀꯩ ꯇꯧꯔꯒꯦ Manipur. lau thì thâu vậy thì để tận dụng
cái ông ta nào cái là cái nhưng mà nữa giảm tới cái số chế là phải cái ẩm tâm đi ấy nó già lắm mà ấy tụm nó lấy giờ hồi cái nói được nate airport chali nate kurai chalu bani hoji kwa ke thel la jaw ka ba sao ấy đó này nó mua lên cả đấy à lên cả có hình mới là cái đó nang ni ini mah doh ini mana wani le ga tasi ai ba à ini mana di le ga tasi athwa dia kan timing dah pung mangau di pana khet ai na pung mani de jau rai kan la si mangau la di phanyam timing lei tu saling ngai di phara ba cái khai leo gì nó sai cũng nhiều jau rồi ba nhiều cái gì nó koi han koi ba chưa koi nào sẽ coi nào thế ra đi câu ra đi câu ấy cũng nhà nó coi mỗi nào người làm là phải nào vậy thì xong si chân cái nó sei ni mà chen tu na de bi ni pa mình ta jau do mà đi nó tiền to oh đi làm tiêu lấy không lấy rồi